popular government ama lamdam sida purakpa ngamdaba haibase BJP gi leiriba dugumba legislature singchigi makoi gi responsibility ni makoi gi apikba wakhal dagi ni makoi chumchan rakanda makoi gi consensus soiba unanimous soiba leader ma makoi puthuaga government semage ana phajana adumba leader atugi makhada claim toba ngamdaba karigino center da kano toba ngamdaba chatpa ngamdaba karigino process toba ngamdaba karigino dan makoi masel ge marakta unanimously makoi gi leader puthokpa ngamdragana center da mabukchel tingna hairo tana nakoi na kanano khanning ba mi ma khalaw akoi gi marak sidagi akoi madu akoi kanamtana unopposed tawraroi oppose tawraroi unopposedly akoi accept tawrani haina center da phajana bukchel tingna hairo tana the mamangda akoi gi kanoda BJP gi office ta thamban sanglen da akoi legislature mayam punna kauraga punna meeting phame haina akoi taja hieba adai da ti akoi gi BJP gi leriba legislature singchina center na any person makoi gi marakta gi leader khalak podo makoi oppose kanama ta tawroi madu akoi accept tawne na warep dawena adu mai taja hieba subject to correction or confirmation akoi taja hiba de adu mai taja hieba adu be taragati makoi dagi center na kanano any one of them haujiki BJP gi leadership ki experience mayam akoi lamjen yauri ba mayam chigi marakta any khanning ba ma khanbirak pado akoi oppose tawroi amana warasu haiba sigi wafam laina center na kari gomba sarkar si semna na bi khongthang paikhat bu haiba da yadaba taragadi center da thong thillo na chapana raga yes dan adu da su ta da taragadi law please come to our people adu akoi people si convention tawrasi warep tawrasi adu gumba kanglup tu gi mayok ta akoi chapchana akoi warep lorasi miyam na para tambirasi akoi gi miyam ge mandate pu ikai khumna taba mabuk shepa policy lamdam sida leriba kanglup furup payam ge marakta singchep tharaga sanabai yanana bagi namakta nakanda na akoi leadership crisis leire haina badanam tawraga Manipur ki government se masi uthai da thamakanda makoi ki purpose adu sap tawna na bagi namta adu maina tawba kanglup ni hai bache chapchana khoi khudom bit taw thinda ta bana tro yada ba taragati madu su tawba ngamdaba nuga nakal amrom da laiminari ba makoi ki party ki adugumba MLA sing du chumchen na ba ngamdaba som nakanda khoi center da warep ma chapchana lobby raga kanano any xyz ama khalak podo akhoi kanam to oppose to roi haibagi warep lowi hai du amu khal lera kan na moi gi marakta gi amana amuka statement among pisal lakani yes amana amu statement nam pisal lakani makoi masel gi marakta self contradictory oi ba statement pin rakani akhoi chu khange apang bana te ba miyam chu akhoi layman people sing chi chu yamna pangna u ba hona te ba legislature oirabani MLA oirabani haidana makoina hairiba ngangi basingdo madugi arthado nungi arthado kaimte khangamoi uramoi haina khanbasu khitang hakmalli hainingeba tujuma khenmandro akoisu miyam sisu madu khangamgani uramgani haibase moi madu phawi moi khanbam thoyaba chapmana ba khongthang ama khaktandi lokhat piu haibanida yes adu karigoma center da leriba lusingba singsinai kai khomladragadi center do aroiba lei chingthokpio mai pakera mai thigera akhoi gi lamdam se kannana bagi damta akhoi gi miyam gi level da akhoi sagat chaba tabane ba akhoi miyam gi level da adu haujikti manipur haibasti crisis level lamdam nina akhoi di dola de lui khena ba leitana akhoi punna khong thangmina ba political gi journey ma akhoi gi miyam na uba pame yes punna khong thangmina ba even mata sarga di unity government phobal handing eba manipur da aduga manipur da akhoi gi ruling and opposition se matam khara akhoi masi phobal leitabida conscientiously akhoi gi leriba issue sing se masi phajana issue sing sida focus tor kanda lamdam che amuktang phajana akhoi gi normalcy da phajana amtang restore to ba yana na ba situation khuding maki or normalcy ma restore to ba yana na ba madugi mukta priority da khena ba mayam che koi thaduk naraga khong thang ba that kind of collective political journey ma manipur gi khunai na mathau ta leiri ba yes no kadai no ba hoji na sigi situation sin leiba taragadi mahausa akhoi June 2001 da akhoi mass uprising lakhibdo akhoi matam du PR leiba government leiba matam du da akhoi Bangkok agreement lakpa kanda adu ba legislature singi mathakta miyamna tainare idana
no Manipur sida khanghawdana karigomba outcome ama unwanted outcome ama Manipur sida karigomba lakpa taragadi akhoi ngasi leiriba preconceived oiraba aduba akhoi miyam se masina khanghawdana akhoi pokhai rakneba adugi pokhai rakpa miyam dugi oiba mass uprising ama sungsoi soidana thorakaneba adugi matamduda ngasi leiriba sahi ama helaba phawbuda Manipur da popular government ama purakpang ngamdaba BJP ge legislature kunthra ga teret se 시대시대 미암나 마두기 accountability 도 responsibility 도 숭소이 쇠던 픽스 돌아가네 하이닝에 오케이 하나 아투보 마탐다 마코이 마셀게 마락다 레리바 인트라 디퍼런세스 싱도 다일루트 동나나바 forgive and forgetness 마코이 마락다 케나발 레바 타르가수 타독나라가 아쿠 까나노 any xyz 모이 마락다기 컨센서스 오이나 스와이다 부토피오바 아디 politics 도 웨 칼라가나 Swadi Putopio, Adungam, the Bataragati, Masamasagi Leriba Posto, Masamasagi Leriba legislative posto, Madudegi, Miangi the Mata Kalakana moral ground. Ada Akui, Shesh the BJP MLA when a labor say, Quimatic Jati, Miangi responsibility to Akui Fasana fulfilled to Namde. Tixati Hana, Miam the Lagamadu, confessed to him to Miam the Lagamadugi, cannot do, Hivam to a, Adu a Tado pump to a platform. The Hojik lady was a Manipurgi, Lady Bamiam Dakar lady was a Naga Kuki, Mete Pangangi, says Tongan, the Kangluki over Monda, Kaidugas Hanaba, divisive waiver, Adumba, political giver, Adumba Kanoma, Akwiki Yamna, Cunning waiver, Yam Kosias waiver, Steve me among Matang, center the Tauri was a Masi Chapchana Tinagi Habitaragadi, Akwiki Sticky Lady Bakwiki Miam representative Sixina, Akwi mature way from Toya. Yes. Koi contracted Sifawa, we contracted Sigi Manunda, Karamadi, Hoi Tariat Amadiko, Tariat Amadis separate administration demand Toraga Lereko, Maduma, Mokoi Tongan, political aspiration, no later near Matu Tongan, Captain Tambiro Boko. Contrasti Punpum Tok tribe. Shipawa Punanabagi politics there. Was others happy giveaway Sandari Kalila said drama Sakarino Avenue, IDP Singi, Mayu Panjan Bagi resettlement in Madanzo, December 4 Gimanunda, completely face a home toga, Hansan Hina Fondokim Madusu, Fondok Tabaduga, now more Quigi, Turbung Banglada, attack Toroki Baduso, Turbung Banglada, attack Toraka, and the hero to coming operation Tokiwagi, Pots to Lake, Retu Taragadi music, like say Cookie Kakna, Quigi, Manipur governments, the same palm the bar, Manipurgi Iraq and Lushin Bapam, Sugumna, Center gi, Ladiba leaders in a su Manipurgi, Ladiba, crisis solution Bapam Jabra, governments, the same Bapam Jabra, I have a question in the episode. Zakamita meaning. Okay, IDP Singa Marilena by Susi Matanda. Quenasu, Zigi Torbung Bang Akanoda, Torbung Shabal Kaida, IDP Singa Mana resettle Toboses, Cookie Singa no way, Kawapagi. Firing incident sigi matang sida koi su hana duma koi masi hana hande lakpa train tu da hojik su dum government of India na koi masi yamna seriously security ki waba concern si initiative si fazana lobby da bagi poto leibra haina koi na su hana mang da su phongdok sakhiba lei adubo ngarang si sala koi amukoki koi team amakhak ai sa yauna Hariba direct bomb Kaba Aga Tarakpam Mafamdo Adu Pava Sanction Laga Ladiba security gi Fibam se Kamaina Labano, Kamaina deploy Toribano, Kamaina IDP Aduda resettle Toriba Sindo, Karamba state of mind Mokoi single Lehoribano Havdo, Yen Sanjarure Adu Torbungi resettlement Handaki Toriba Sita. Ahan bagi Dewanda Nomi Kablapagi Kolapagi Bom Kalapagi Pot Kara Labasimadi Advaida security you ever lapses Kara Labagi Poto Maruena Center Ki Adumba paramilitary forces in Aduga military forces in Siragia security Marilena but the lapses Kara Labagi Mami Kara Tai Aduga Maduge Makata Batati Aquay security ki Aquay Makata measures Hazana Paikalaga Lehobugi Potumadi Rang, when the Tenazare, Masimadi, Afaba Potumadi, Aquay Adam Pai Hajake, Yam Sena, Madumadi Rang Lehoriva Potu Security, Aquay Chang Badaga, Aquay Kunduda,
ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯀꯃꯥꯟꯗꯣꯒꯤ ꯑꯗꯨꯒꯤ ꯇꯤꯝꯗꯨꯗꯩꯗ ꯐꯖꯅ ꯄꯥꯎ ꯄꯤꯕꯤꯔꯒ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝꯗꯨ ꯌꯥꯎꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯅꯥꯛ ꯅꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇꯔꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯄꯣꯏꯟ ꯂꯩꯌꯦꯕ ꯃꯈꯣꯏꯒꯤꯀꯣ ꯃꯣꯏ ꯒꯦꯠ ꯂꯩꯌꯦꯕ ꯑꯗꯨꯁꯤꯡꯗꯨ ꯗ ꯐꯖꯅ ꯃꯣꯏꯒꯤ ꯃꯊꯛ ꯊꯪꯕꯗꯒꯤ ꯄꯥꯎꯒ ꯂꯧꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗꯣ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯕꯒꯤ ꯃꯈꯣꯏꯅ ꯀ꯭ꯂꯤꯌꯔ ꯇꯧꯔꯛꯇꯅ ꯃꯅꯨꯡꯗ ꯐꯖꯅ ꯑꯩꯈꯣꯏ ꯆꯪꯉꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯄꯣꯠꯇꯨ ꯂꯩ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯑꯒꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯑꯟꯁꯔꯇꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯥꯏꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯅꯍꯥꯟꯒꯤꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯈꯣꯠꯂꯛꯄꯒꯤ ꯄꯣꯠꯇꯨꯃꯗꯤ ꯂꯩꯇꯦꯅ ꯑꯗꯨꯝ ꯇꯝꯕꯤꯔꯛꯏ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯅꯛꯅꯕꯗ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯅꯠꯇ꯭ꯔꯒ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯨ ꯈꯔ ꯑꯦꯂꯔꯠ ꯑꯣꯏꯅ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯄꯣꯠꯇꯨꯃꯗꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯦꯟꯇꯔꯁꯤꯅ ꯐꯖꯅ ꯋꯤꯂꯤꯡꯂꯤ IDPꯁꯤꯡꯁꯦ ꯔꯤꯁꯦꯇꯜꯁꯤ ꯆꯞ ꯆꯥꯅ ꯃꯣꯔꯦꯗꯁꯨ ꯇꯧꯒꯦꯅ ꯈꯜꯂꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯁꯨ ꯆꯞ ꯆꯥꯅ ꯇꯧꯒꯦꯅ ꯈꯜꯂꯕ ꯏꯝꯐꯥꯜꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯃꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯗꯥꯏꯇ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯔꯛꯄꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯗꯣꯛꯄ ꯂꯩꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯗꯦꯠ ꯃꯤꯟꯁ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯅꯅꯕꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯁꯨꯝꯕ ꯋꯥꯐꯝꯅꯆꯤꯡꯕ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯝꯐꯥꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ IDPꯁꯤꯡꯗꯨ ꯄꯨꯔꯛꯑꯒ ꯔꯤꯁꯦꯇꯜ ꯇꯧꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯣꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯣꯂꯥꯏꯊꯥꯕꯤ ꯁꯣꯝ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯏꯀꯧ ꯂꯤꯛꯂꯤ ꯁꯣꯝ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯁꯣꯝꯗꯒꯤ ꯂꯩꯔꯤꯕ IDPꯁꯤꯡꯗꯨꯁꯨ ꯆꯪꯍꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯏꯐꯦꯛꯇꯤꯚꯂꯤ IDPꯁꯤꯡꯁꯦ ꯃꯊꯪ ꯔꯤꯁꯦꯇꯜ ꯇꯧꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯆꯞ ꯆꯥꯅ ꯇꯧꯕꯤꯔꯣ ꯑꯗꯨꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯁꯤ ꯁꯦꯟꯇꯔꯅ ꯐꯖꯅ ꯋꯤꯂꯤꯡꯂꯤ ꯇꯧꯒꯦ ꯍꯥꯏꯅ ꯐ꯭री ꯃꯨꯚꯃꯦꯟꯁꯦ ꯏꯟꯁꯤꯌꯣꯔ ꯇꯧꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯩꯁꯨ ꯂꯩꯕ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯁꯨꯒꯤ ꯀꯥꯡꯕꯨꯁꯤ ꯁꯦꯟꯇꯔꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯁꯔꯇꯦꯟ ꯀꯟꯗꯤꯁꯟ ꯈꯔꯒꯤ ꯃꯈꯥꯗ ꯈꯨꯌꯦꯛ ꯄꯤꯅꯔꯒ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯂꯦꯞꯅꯕꯒꯤ ꯁꯥꯏꯟ ꯇꯧꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯁꯨꯅ ꯀꯣꯚꯔ ꯇꯧꯕ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯒ ꯃꯈꯣꯏꯒ ꯌꯥꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭री ꯃꯨꯚꯃꯦꯟꯗ ꯑꯦꯅꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯒꯤ ꯄꯔꯁꯟ ꯑꯃꯒꯤ ꯐ꯭री ꯃꯨꯚꯃꯦꯟꯁꯦ ꯃꯥꯒꯤ ꯂꯤꯒꯦꯜ ꯔꯥꯏꯠꯅꯦꯕꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯣꯕꯁꯇꯦꯀꯜ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯊꯤꯡꯕ ꯄꯤꯕꯁꯦ ꯃꯁꯤ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯅꯤ ꯏꯜꯂꯤꯒꯦꯜꯅꯤ ꯑꯗꯨꯒꯨꯝꯕ ꯏꯜꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯣ ꯁꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯅꯪꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯅꯪꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯦꯟꯇꯔꯅ ꯃꯈꯣꯏꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯤꯀ꯭ꯋꯦꯠ ꯁꯦꯀꯨꯔꯤꯇꯤ ꯃꯐꯝꯁꯤꯡꯁꯤꯗ ꯏꯟꯁꯤꯌꯣꯔ ꯇꯧꯔꯒ ꯃꯗꯨꯗ ꯁꯦꯀꯨꯔꯤꯇꯤꯁꯤ ꯗꯤꯄ꯭ꯂꯣꯏ ꯐꯖꯅ ꯇꯧꯔꯒ ꯐ꯭री ꯃꯨꯚꯃꯦꯟꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯟꯗꯅꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯃꯔꯛꯇ ꯃꯤꯁꯇ꯭ꯔꯦꯁ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯤꯁ ꯕꯤꯜꯗꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯞ ꯑꯣꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯞ ꯄꯥꯏꯈꯠꯄꯒꯤ ꯈꯣꯡꯊꯥꯡ CSO ꯂꯦꯚꯦꯜꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯔꯤꯂꯤꯖꯁ ꯂꯤꯗꯔꯁꯤꯡꯒꯤ ꯂꯦꯚꯦꯜꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯋꯨꯃꯦꯟ ꯕꯣꯗꯤꯁꯤꯡꯒꯤ ꯂꯦꯚꯦꯜꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯚꯦꯜꯗ ꯑꯣꯏꯔꯁꯨ ꯃꯁꯤ ꯐꯦꯖ ꯃꯦꯅꯔꯗ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯒꯦ ꯍꯥꯏꯕ ꯋꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯄꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯍꯩ ꯌꯥꯟꯒꯅꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯂꯦꯝꯗ ꯏꯝꯄꯣꯖꯤꯕꯜ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯕ ꯅꯠꯇꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯃꯦꯇꯔꯁꯤꯡꯁꯦ ꯃꯁꯤ ꯃꯇꯝ ꯂꯧꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯍꯜꯂꯤꯕꯁꯦ ꯁꯦꯟꯇꯔꯒꯤ ꯀꯔꯝꯕ ꯃꯕꯨꯛ ꯁꯦꯞꯄ ꯄꯣꯂꯤꯁꯤꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯂꯩꯔꯤꯁꯦ ꯂꯥꯛꯏꯕ ꯀꯣꯏꯁꯟꯗꯤ ꯁꯦꯟꯇꯔꯒꯤ ꯃꯕꯨꯛ ꯁꯦꯞꯄ ꯄꯣꯂꯤꯁꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯃꯁꯤ ꯎꯔꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯀꯟꯁꯤ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯀꯟꯁꯤ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯀꯟꯁꯤ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯀꯟꯁꯤ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯒꯤ ꯃꯕꯨꯛ ꯁꯦꯞꯄ ꯄꯣꯂꯤꯁꯤꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯄ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯅꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯦꯕ ꯃꯃꯥꯡꯗꯁꯨ ꯆꯟ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ
ꯑꯗꯨꯒꯨꯝꯕ ꯃꯔꯍꯨꯝ ꯑꯂꯤꯃꯨꯗꯤꯟ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒ ꯑꯍꯥꯟꯕ ꯃꯥꯅ ꯂꯥꯎꯊꯣꯛꯄꯁꯦ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯗ ꯂꯥꯎꯊꯣꯛꯑꯦꯕ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯃꯥꯅ ꯀꯔꯤꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯄꯤꯄꯜ ꯍꯥꯏꯌꯦ ꯑꯗꯨ ꯀꯔꯤꯒꯤ ꯂꯥꯎꯊꯣꯛꯄ ꯉꯝꯕꯅꯣꯕ ꯑꯗꯣ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯊꯝꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯨꯗ ꯖꯤ ꯍꯥꯏꯔꯒ ꯆꯠꯄ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯃꯥ ꯑꯗꯨ ꯂꯥꯎꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ 30 lakh si official program pangthoknanabagi man lauthokri do ngamangba tongan program even RIMS phawba manipur da pidrabani atopada pinen taramni man hana inaugurate to akoi foundation stone yung thu amaga ada salaga ai foundation stone yung kre pidawa yaroi na takna roga purakhimni habagi history lai shumaina masak tokpa that kind of things khara koi lamdam sida laiba politician singse sirai sida more than enough henamatik chaba leader laitaba nati yawi yebako ꯂꯩꯔꯤꯌꯦꯕ ꯂꯣꯏꯅꯃꯛꯁꯨ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔ ꯉꯥꯛꯇꯅꯦꯕꯀꯣ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯁꯦ ꯃꯁꯤ ꯐꯖꯅ ꯃꯇꯤꯛ ꯆꯥꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯋꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯑꯗ ꯋꯤꯠ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯑꯩꯈꯣꯏ ꯐꯖꯅ ꯌꯨꯅꯥꯏꯇꯦꯗꯂꯤ ꯊꯕꯛ ꯇꯧꯗꯕꯒꯤ ꯑꯁꯣꯟꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯃꯈꯣꯏꯗ ꯃꯦꯟꯗꯦꯠ ꯄꯤꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯑꯥꯎꯠꯀꯝ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯀꯃꯥꯏꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯗꯤꯁ ꯏꯁ ꯗ ꯔꯥꯏꯠ ꯇꯥꯏꯝ ꯇꯨ ꯊꯤꯡꯛ ꯑꯕꯥꯎꯠ ꯏꯠ ꯁꯤ ꯈꯜꯍꯧꯔꯣ ꯈꯟꯕ ꯌꯥꯕꯒꯤ ꯃꯇꯝꯗꯨ ꯁꯤꯗꯅꯤ ꯃꯤꯌꯥꯝꯁꯦ ꯑꯥꯎꯠꯀꯝꯗꯨ ꯅꯥꯇꯩ ꯆꯥꯗꯕ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯃꯤꯌꯥꯝꯁꯦ ꯅꯣꯡꯃꯗꯤ ꯈꯥꯝꯕ ꯊꯤꯡꯕ ꯅꯥꯏꯗꯕ ꯈꯥꯝꯕ ꯊꯤꯡꯕ ꯉꯝꯗꯕ ꯑꯟꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯔꯕ ꯃꯤꯌꯥꯝꯁꯤꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯁꯤꯒꯤ ꯑꯟꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯑꯞꯔꯥꯏꯖꯤꯡ ꯃꯨꯚ ꯁꯣꯏꯗꯅ ꯂꯥꯛꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯁꯤꯡꯅ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯛꯅꯤꯡ ꯇꯥꯅ ꯈꯟꯊꯔꯒ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯃꯒ ꯍꯨꯟꯅꯔꯒ ꯁꯦꯟꯇꯔꯅ ꯃꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯗꯕꯅꯤ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯗ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯁꯦꯝꯅꯅꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯀꯃꯥꯏꯅ ꯁꯤꯟꯅꯗꯣꯏꯅꯣ ꯁꯦ ꯁꯄꯣꯖ ꯑꯩ ꯈꯤꯇꯪ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯃꯁꯤ ꯃꯇꯥꯡꯁꯦ ꯄꯟꯖꯍꯧꯒꯦꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯦꯛꯁ CMꯁꯦ ꯃꯁꯤ ꯃꯥ ꯌꯥꯕ ꯀꯥꯡꯂꯨꯞ ꯑꯃ ꯃꯥꯏ BJP ꯃꯅꯨꯡꯁꯤ ꯌꯥꯎꯔꯝꯒꯅꯦꯕ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯥꯏ ꯇꯤꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯥ ꯌꯥꯗꯕ ꯇꯤꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯦꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯥ ꯌꯥꯕ ꯇꯤꯝꯗꯨꯒ ꯌꯥꯅꯗꯕ ꯇꯤꯝꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ amana tawrasu aina yetkani haiba amana tawrasu amana yetkani haiba sigi mindset hek leiribam khoi di center sina nakhoi masel yanadragadi karamaina government amukhan seman gadro no risks lei haina haira kanda adum semal laro yaduga assembly se dissolve tawrani yes chusha shoidana ani sigi marakta yanaba am change do yanaba do swaida yanaba ngamdragana center da thadok bi khroba fasana nakhoi na any person noina fit oina khanba mi ama khalakpado akhoi kanamti yetna roi khoi yajarage popular government che miyam gi interest seman biro o haina thadok bi khroba da center na kanano makhoi marakragi xyz ama pick up toraga khalakpado mana yam haising jarudana ade center de yamna diplomacy ga yam hairudana lobby ga yam hairudana leadership amana pura lasu mayam do adum mitum chalagi yabiro ba miyam interest natragana yaro hargana sira swaida lotion biro ba ama tawdabida ama tawda amana wayge har so amana yet amana wayge har so amana yet tawnaraga leiba taragadi last di kari lakani hakana akhoi siresida jal akhoi mayamna khangabani singda budget ama yes tampak ta budget ama ko masi kari haino masi gi my signal se masi gesture se kari haino khoi mi hamna khangabani ngarang nahanta akhoi prime minister silakpa matamda singdana 7,000 something crore akhoi sirana 1,000 something crore tampaki budget ama singi budget ama tawle ramabni ari hausi amaka president kari akhoi Draupadi Murmuna akhoi sira laktinge gi mamangda akhoi Manipur laktinge mamangda singi oba separate budget se ma acknowledge to we have from lakrawni India ke president na singi separate akhoi gi budget se administer acknowledge to we haraga di magi administration do maduna administration do di piroi aduga budget ti pigani si su kari haino akhoi bhapta de sigi state si yausan gre center gi tangkaksi adai taragati Haujiksi
tapna masa mathanta mulla akanda atopo option leitre haidana separate administration se akogi constitution gi 6 schedule gi makhada separate administration ma akogi karbyang long da leikiba kumna adagi boro gi leikiba kumna manipur gi se masa mathanta na tarakna nabigi kanglon da center sina akogi sida center state si lariba MLA sing sida akogi line sanabagi mami ma khak akogi miyam da fill tawe ngarang nahan mak akogi makoina buti lan khangani akhoi tasengna lan khanaba yate akogi MLA sing si akogi legislature sing si akogi lan ni akogi mandate ni makosi akogi pride ni akogi representative ni adugomba miyoi sing do Delhi chatla kanda makogi pibiriba honor makoi da tobiriba phampham arrangement tobiriba tu uba matamda karamba level da makoi bu treat toribu no haibasigi miyam ba phawhan ba pot lei masi yamna nuaite shugomba mongda akogi legislature sing sina akogi makoi party du makil leader sing na treat tohan base makoi inability makoi matik sadaba makoi shonjaba aduga makoi si miyam mandate puraga chatpada akoi chumibra lalibra habase wakhan khandani ngai oiba duma tangka kama oi haba from se thamjage ana hojiki manipur da ngaklerega MLA bana ama statement ama moi piba moi masal gi marakta contradictory oiba ama namu piba adu hariba singsi iman manadaba ko aduga hairugana akoi BJP ama to oiri haiba sinadi akoi popular government ngasi ki topic ta laksara kanda kaidau ngai no haibase masi akoi haiba ngamdabagi akoi mausa sal akoi film akoina Pratap Tokis gumba adagi Victory Tokis gumba film sum yeng jabada ne akoi anauba film ama lakadawre na coming soon ne na thadokdo ado coming soon leina ngasi se film amu yeng bachang da coming soon leina thale hoba lakadawre film ama na ado mathang na topa film ama laktana adu so yeng bachang kan da hanagi coming soon thelauba film do amu su coming soon leina thelam bado aduga manipur government si dum coming soon da leigadori bra lakpari sulak laktaba coming soon da leigadori bra aduga aroi badadi February time thoi yoro kanda di dissolution assembly dissolution hoina lakadori outcome je habe khoi da thamai da mi five phawe siwa farm sing se hanga chara matu tension jake okay khoi same gani haraga suk same semak tabaduna maram mara kanda khoi February gi that 12-13 je dumak yoshan ki ba yabagi piba mam khak lakpa masina maram mara kanda ne dubu khoi gi kanana khangbano haiba sungam de khoi gi February that 11-12 so adu so muk semak kadra khoi assembly dissolve to bu se pam da bari na adugi so khoi praja sing na su yeng basu tangai faza khoi handak da December gi 14 da khoi Delhi da BJP की MLA सिंह वोट को की लोइनबा कम्युनिटी लोइनबा के हैबिट तारे कोई उनरई कोई नेशनल जनरल सेक्रेटरी अमदी नॉर्थ ईस्ट के इंचार्ज का कोई मीटिंग अमा खक तौ की हारिबा मीटिंग दो चलम दाइदा कोई फोंगदोक पिरमबदा कोई government system ko payabagi possibility se lei habagi possible oi habagi wafan se phongdo ambane dubu unaruraga tholok padadi ko gi hana peace program na bokhana ko habagi pot phongdo rei habagi ko media sing da phongdo na giba su leire adu itaragadi hauji akoina government se yamna thuna semak payabagi possibility lei habase koi thajabase koi yadabagi pot ama khakta lakpa habetare adu itaradi karam matam na koi government sina semak ka dori base habagi question ama khaksu leire bane ozagi ba opinion da kamai thamini hoi haujik si akhoi hokheba February gi date 10 dagi haba tare koi gi 2025 ki February gi date 10 dagi hauna koi gi sira Manipur da koi gi Manipur Legislative Assembly se animated suspension thamaga koi president gi lengak haba tare governor gi khuthang da ngakpa governor president gi lengak se Manipur da leire adamasi Manipur ki Legislative Assembly animated suspension da thamkhibagi khwaidage maru oiba immediate cause masi akhoi gi ruling party haba tare magi MLA singi marakta disunity lakwa aduga number 2 akhoi gi Congress na atopa akhoi political party gi matenga loina na no confidence motion pukhat kani hana thorang torakpa Congress ki BJP ki manung da lariba legislature singi marakta ki madu horse trading dauraga
no confidence motion duda akoi vote pi khiba yabagi in favor of no confidence motion da vote pi khiba yabagi apprehension lerakwa aduna maram wara kanda immediate cause ora kanda akoi manipur gi adumba chief minister si resign to halaga madugi matungdagi tang taraga humdoi phawa adu akoi gi kano manipur da akoi gi sambit patra north east ki bjp ki in charge se masala aga anoba leader ama unanimous weba consensus weba leader ama puthokna naba honaramba madu fail oire na haira kanda ko president rule se masi thabjalaba sakhiba ani the suspension thamla sakhiba sigi potsi lakhibani sige matung dagi hujik phawbada akoi kanona so hai gre akoi india ki home minister ami sanu so parliament ki floor da hai gre manipur ki lengak se masi akoi chief minister oi bina ba mi leita badagi makoi ki consensus weba unanimous weba leadership puthokpa ngamdabadagi akoi manipur lengak se kano tombani law and order gi situation kari kara adu da yumpham ora kan manipur pia thambana tena akoi parliament ta hai khibana singwa phama akoi tajakhiba akoi na khangjaw ba laiki sige makha tarakpada akoi manipur sida popular government se amuhan restore tawnanabagi khongjang se masigi khongthang se tongan ba makhalgi khongthang meyam amakak among the legislators of the BJP masi honaraga lakpagi potse akhoina khangaga ngasi phawa lai habatare nakal amorom dadi haujik su akhoi ikai khumna jariba congress ki spokesperson na su thambi khre congress ki oina di magi leiriba magi number of legislature aduna maram oira kanda magi government semba semdabaga mari leina ba hiram se sida karimata tawningai leite Tawatabu Sarkar Shem Gadoriba City Kanano, Hakana, it is up to the BJP. Yes. BJP na Shem Gadabani. Ado BJP da Magi majority to Laina, number of majority to. Kaman Tauna. Karigidamakta BJP na. BJP legislature sanction Manipura, popular government, Amana restore to Ngam Amana Propang Ngam Tribunal. Machine ba akhoi ki manipur gi miyam da akhoi hauja ki waiba akhoi burning waiba miyam gi topic se miyam gi issue se miyam na hangi ba wahang se machine need of the hours sirishida akhoi na hangi ba need of the questions se hour of the questions se sine ba ado masi matang sida akhoi na lakshaning badi akhoi manipur gi hauja lai ba yamna turmoil oiba situation ado akhoi near future da kari thuaga da gi haba tambangam da situation ado ga manipur se akhoi manipur kaibagi manipur se tongan ba administration lakpagi adu ba khongthang ama lakadori bra haibagi akhoi da miyam da tanik ba yamna alarming oiba miyam gi thamoi da akhoi nik lawbo wakhal phawri ngai gi matam sida manipur da popular government nama amuktang leira kanda popular government aduna manipur gi leiriba asugumba issue meyam se khoda moina haira kanda free movement gi issue gumba hairo natragana resettlement gi issue gumba hairo natragana akhoi gi education collapse story ba manipur educational institution meyam se phajana properly function tawba ngamdadana angang singi education phawda phajana properly phajana tawba ngamdaba ada hayeng amuk suti thadokani hangsid amuk kahangani masem amuk suti thadokani angak lerga school ka banen ka khraga adu meyam irang ama haure aduna curfew tawre suti amuk thadokani sumaina angang meyam sida psychological trauma leidana like tambagi environment mangsal laktana angang singsi ki future mange iba ado mama mapa parents me amamna angang singsi ki dama khan bada manipur la leragati angang singsi mangna dara angang singsi kari oigada ge have uncertain oiba du situation sing parents me amamna akoi thamoi da langtak na ba phawri ba even sometimes parent khara amadi macha sing du kanning bagi damak tamoi career kanning bagi damak mapan da thadu ga like su tamhan banen di tawroba du economically amuk keno torpa kan na madugi khurong cha da mayam na kan da parents me amamna mamit ta mapi taraga kapnari ba migi macha sing da tawriba treatment ai cha da tawba ngamre havna sing ba sum bagi inequality gi waiba pains smama sorrows me am suffer tawriba sigi me am sire si amuk hanan na hona na aphaba education environment na malam dam sida restore tawna na bagi then business and entrepreneur me am se
even achauba business haiba tare achauba entrepreneur haiba tare even sija gumba natraga rajmedi city gumba achauba hospital sing siphauba akhoi gi kano se due natraga loss natraga akhoi gi kano se masigi suffer myam ma mayok na dana lamdam sida lariba entrepreneurs myam aduga business sector myam se khudong cha da myam mayok na da tungi asam mangshal iba myam se peace and harmony se si akhoi uncertain oi situation lari myam se popular government na makhak la akanda miyam gi adumba kano sigal loina aspirations miyam gi mindset miyam gi wisdom sigal loina lairiba hauji ki pending issues miyam se one by one loishala akanda nena taba punsiro lama manipur se mutang lakatra haibagi miyam gi aspiration se masi kananan fulfill ton bi ga dori bano masi di BJP da lariba legislature singchina fulfill ton bi pham thoeba miyam na makoida mandate pibani miyam na makoida majority command to bugi mandate to makoida pi khrabani yes ada makoida pi khriba duma mandate to fulfill to bangam da taragadi makoina maram oira kanda manipur da kari gomba akoi government popular government se purak pa ngamda dana fail oira ba aduga haujik la iba akoi hayeng hangsit akoi February date 12 ta natra akoi kano phaga dori bisi sahi faraka dori bisi sigi matung dagi di akoi assembly se dissolution oikhrani sigi assembly se dissolution oikhra kanda di anoba comment sembagi asa sulai roi apung baba full fledged PR leikrani adu sahi kya matam kya namsal laga PR da thamgi ga dori mohaiba uncertain oiba situation leikrani sigumba mayam si lairi gai gi marak se da center na karamba mabuk shepa huji huji chok koina uri mabuk shepa policy mayam ma sigi policy sing se one by one matang latana akhoi da resultant toina separate administration ni natragana akhoi gi praja mayam se loi khamban naira roi da dispute natragana internet conflict natraga violence ma sigi mayam se akhoi gi sirai tekchak namaga thambiram doira sigi khudong cha da mayam se masigi outcome se assembly se dissolution da sakhra kanda lakpa taragadi who will be the responsible miyam na kanagi mathakta madugi responsibility to fix to kadage ha base haujik leiriba BJP gi legislature ku thaga tarechina chapchana masi wakal khanga do bune yes popular government na lamdam sida purakpa ngamdaba ha base BJP gi leiriba dugumba legislature singsi gi makoi gi responsibility ni makoi gi apikba wakal dagi ni makoi chumchan rakanda makoi gi consensus soiba unanimous soiba leader ma makoi puthuaga government semage na phajana adumba leader atugi makhada claim to bangam da kari gino center da kano to bangam da chat bangam da kari gino process to bangam da kari gino dan makoi masel ge marakta unanimously makoi gi leader puthok bangam dragana center da mabukchel ting na hairo tana nakoi na kanano khanning ba mi ma khalo akoi gi marak sidagi akoi madu akoi kanamtana unopposed Tauraroi, opposed Tauraroi, and opposely accept Taurani. High center the President Buxel thing, the high rotana. The Mamanda, Akwigi, Kanoda, BJP office, Tamban Sanglenda, Akway legislature, Mayam Puna, Kauraga Punda meeting, Pame Haina, Akwitaza Hieba, Adata Akwigi, BJP legislature, Singchina, Centerna, any person, Makoy, Maraktagi, leader Kalapodo, Makoy oppose Kanamata Tauroi, Madu, accept Tony, whatever the winner, otherwise Taza Hieba, subject to correction or confirmation. Akwai taza khiba de adumai taza khiba adu be taragati makhoi dagi center na kanano any one of them hauji ki BJP ki leadership ki experience meam akwai lamjen yauri ba meam chigi marakta any khanning ba ma khanbi rak bado akwai oppose to roi amana waraso haiba sigi wafam laina center na kari gomba sarkar si sem na ba khongthang paikhat bu haiba de yada ba taragati center da thong thillo na chapana raga yes dan adu to ta da taragati law please come to our people adu akhoi people si convention tawrasi warep tawrasi adu kum kanglup tu ki mayok ta akhoi chapchana akhoi warep lorasi miyam na para tambi rasi akhoi ki miyam ge mandate pu ikai khumna ta ba mabuk shepa policy lamdam sida leriba kanglup furup payam ge marakta singchep tharaga sanabai yanana ba gi namakta nakanda na khoi leadership crisis leire haina badanam tawraga Manipur ki government se masi uthai da thamakanda makhoi ki purpose adu sap tawna na bagi namta adu mena tawba kanglup ni hai bache chapchana khoi khudom bit taw thinda ta bana tro yada ba taragati madu su tawba ngam da ba nuga nakal amrom da laiminari ba makhoi ki party ki adu gumba MLA sing du chumchen na ba ngam da ba
som nakanda akhoi center da warep ama chapchana lobiraga kanano any xyz ama khalak podo akhoi kanam to oppose to roi haibagi warep lowi hai du amu khal lera kandana mogi maraktagi amana amuka statement among pisalakani yes amana amuki statement nam pisalakani makhoi masel ge marakta self contradictory oi ba statement pinarakani akhoi chu khange apang banate ba miyam chu akhoi layman people sing si chu yamna pangna u ba hona te ba legislature oirabani MLA oirabani haidana makoina hairiba ngangi basingdo madugi arthado nungi arthado kaimte khangamoi uramoi haina khanbusu khitang hakmalli hainingeba tuju mai khenmandro akoisu miyam sisu madu khangamgani uramgani haibase moi madu phawi moi khanbam thoyaba chapmana ba khongthang ama khaktang di lokhat piu haibanida yes adu karigoma center da lariba lusingba singsinai kai khomnadragadi center do aroiba lei chingthokpio mai pakera mai thigera akhoi gi lamdam se kannana bagi damta akhoi gi miyam gi level da akhoi sagat chaba tabane ba akhoi miyam gi level da adu haujikti manipur haibasti crisis level lamdam nina akhoi di dola de lui khena ba leitana akhoi punna khong thangmina ba political gi journey ma akhoi gi miyam na uba pame yes punna khong thangminaba even mata saragadi unity government phobal handing eba manipur aduga manipur da akhoi gi ruling and opposition se matam khara akhoi masi phobal leitabida conscientiously akhoi gi leiriba issue sing se masi phajana issue sing sida focus tor kanda lamdam che amuktang phajana akhoi gi normalcy da phajana amtang restore to bayana na ba situation khuding maki oiba normalcy ma restore to bayana na ba madugi mukta priority da khena ba mayam che koi thadok naraga khong thang ba that kind of collective political journey ma manipur gi khunai na mathau ta leiri ba yes ndo kadai no ba hoji na sigi situation si leiba taragadi mahausa akhoi June 2001 da akhoi mass uprising lakhibu akhoi matam du PR leiba government leiba matam du da akhoi Bangkok agreement lakpa kanda adu ba legislature singi mathakta miyamna tainare idana no manipur sida khanghaudana karigomba outcome ama unwanted outcome ama manipur sida karigomba lakpa taragadi akhoi ngasi leiriba preconceived oiraba adu ba akhoi miyam se masina khanghaudana akhoi pokhai rakneba adugi pokhai rakpa miyam dugi oiba mass uprising ama sungsoi soidana thorakaneba adugi matamduda ngasi leiriba sahi ama helaba phawbuda manipur da popular government ama purakpang ngamdaba BJP ge legislature kunthra ga teret se sida miyamna madugi accountability do responsibility do sungsoi soidana fix thorakane na haininge okay ana athuba matamda makhoi masel ge marakta leiriba intra differences singdo dilute tawna na ba forgive and forgetness bakoi marakta khena bal leiba targa su thadok naraga akhu kanano any xyz moi marakta gi consensus hoina swaida puthopio ba adai politics to wen khalaga na swaidi puthopio ba adu ngamdaba targa di masa gi leiba post masa gi leiba legislature gi post madudagi miyam gi damakta khalaka na moral ground da ada akhoi seisra BJP gi MLA hoina leiba se akhoi matik chate miyam gi responsibility to akhoi fazana fulfill to ngamde tik sati haina miyam da la aga madu confess to phom thoi miyam da la aga madu gi kano do haibam thoi adu thado phom thoi platform to da hojik leri base manipur gi leri ba miyam na darkar leri base naga kuki gi maitai pangan gi se tongan ba kanglup ki oiba mongda khaidu ga sana ba divisive oiba adumba political gi oiba adumba kainoma akhoi gi yamna kaning moiba yam cautious oiba step me amam khap mathang center dagi tawri base masi chapchana thengna gi haba taragadi akhoi gi sidagi leiriba akhoi gi miyam gi representative singsina akhoi mature oi phum thoya yes koi kunthatre si phawa koi kunthatre sigi manungda khara amadi hoi tariat amadi separate administration demand tawraga leire ko maduma makhoi tongan ba political aspiration ama leiramni madu tongan khakang thambiro ba ko kuntha ji punpham thok thrai ba sipaw punna bagi politics de sipaw punna khong thang se pakhat pang ngam dragati ada BJP si manipur gi leiriba leimai sida manipur gi leiriba miyam se sida
pifam thokpa magi responsibility do render toba ngamdraba du service to render toba ngamdraba kanglup amani haibase akhoi gi miyamna chapchana justify tobam thui toba tabani haiba phumse han bagi wan Okay. Okay, oza yam pada thambikre koigi miyam na koigi masa masa ge rights sing se sinara kan da koigi leader ama oina thakat ke bane du bu thakat chba leader sing sina koigi praja sing sentiment khangna thabok se torok pang ngamak ta ba koi jai ama fazala ka dor bani koigi presidential lakra matung da du bitara ga di koigi praja sing da koigi makoina tawba ngam da ba sing ja koi si faw di tawba ngam dre habagi confess to ba ma khang drakar tai habani maduna tatari center na koigi government se semak taba dum semdana dum lei taragadi koigi somna kangi manipur gi oina leiriba mihut singna habitar leader singna so dumak center gi yakaya ga thabak se kai gam ta tawbang am taragadi praja sing gi sentiments na nomo nomo gi sholak taragadi praja sing gi uprising am khak lakpagi koigi matam du su lakani habaduni